Duran Cup yenglubagi ticket paibasing Salute Restaurant na lupa lising yangkaygi lucky prize pigadawre. Ngasidagi hawduna lakliba September mga fawwa Imphal gi Khuman Lampak Men Stadium da pangthokadawriba Duran Cup yenglubasing gi ticket paibasing gi damag New Chekon Maringland da laiba Salon Restaurant and Karaoke MLT Cousin Family Restaurant na lupa lising yangkaygi lucky draw otuna laibag sangyeng tawduna miyoy taraga mga khangatuna sel gi manapi gadawre. Ngarang Imphal gi New Chekon Bazaar India manakta laiba Salon Restaurant and Karaoke gi proprietor Rishi Kanta khoisnam na hai ngasidagi hawgadoriba Bharat ki oiba achoba football tournament ama oiriba Duran Cup asibu yengba lakadoriba masing yamlaba miyamgi ticket adu match yengba loiraba matung stadium amasung masigi akoibada amade lambi sorokta sakhaiduna hundoklambagi mahutta Bharat ki Prime Minister Narendra Modi na lunanba Bharat ama ohenna bahona si haiba Swas Bharat adubo saugatpo ina football yengba lakpa miyamna lakliba September 10 fawbagi manungda masagi asangba matam amada hekta New Chekon da leriba Salute Restaurant and Karaoke da laklaga masa natraga family na laklaga apamba chaningba makhal kayagi chana thaknaba sing chada yangkhaigi discount chaba thakpagi offer restaurant asina pizaga nei restaurant asi numit khudingi nungthil pung 12 minute kunthra dagi hauraga numidang pung 8 minute kunthra phawba hanga nei Bharat ki achoba football tournament ama oiriba Duran Cup asi Manipur da pangthokpa si state asigi chauthoksaningai nei Bharat ki sports ki powerhouse ni haidiba Manipur ki Khuman Lampak Men Stadium da pangthokliba Duran Cup yengba lakpa miyamna Taru Tananba Stadium amasung Manipur ama ohena na bohonabada mateng pangbiyo Manipuri sing asi yamna lunanba pamba state ama ni haina khanghanaba stadium amasung akoiba bu lunana thamna bohona minasi match yengba loiraba matungda ticket maset adu hundok piramgano ticket maset sing adu lakliba September 10 phawbagi manungda Salute Restaurant da pisin bibaga loinana restaurant gi maikidagi lucky winner mga amasung consolation tara punna lucky winner taraga mga khangatuna lupa lising yangkhay gi senfam gi oiba prize pizaga nei restaurant da hairiba numit September 10 phawbagi manungda Duran Cup yenglubagi ticket ke chening paiba singna restaurant asida phangliba makhal kayagi chana thaknabagi mathel sing adu chada yangkhay gi discount da cha thakpagi khudong saba pigani haina Rishi Kanta khoisnam na phongdokhe Manipur da plastic ki polam sing amata sizinnadrabasu waningai oidre kwa pambi gi manadagi spoon plate yauna potsai hapnaba sing saraga puthokle nungti gi punsida miyamna sizinnari bachana thangnabagi yauna atai polam sing hapnaba haptuna thamnaba polam sing bu hana na plastic ngakta na saba polam sing oirambana plastic sing adugi quality chapchana khangdaba yauna plastic na saba polam sing da chana thangnaba pot sing hapluraga Aikoina sasin thaksin bada haksang da mangan ba kaya yaurabasu adumak sizin aduna laki badu haujikte plastic ki polam amata sizin nadrabasu waningai oidre masigi mahuta ikoige akoibagi fibam su kaihandabage eco friendly oibagi mathakta mamal su hongba duga haksang da su sokhandaba kwa pambigi manadage saduna spoon plate na chingba puthoktuna miyam da phangan ba haure wafam ase nagamapal singjubung lairaktage Manohar Mayum Peter Max na pauksi asida phongdorokpa nei Karnataka da BTech Computer Science tamlaba matung Bangalore City da laiba private company amada mahak sahi mangarom thabak tawramkhiba nei adubu ahangba matam manghandana mahakna Bangalore da laiba tongan ba industry sing da koina satuna makhoina kari karamba potsai sing saribagi haiba yangsin khi haire wakhal asimak mahakna mapan lamda thabak tawduna leiragasu mahaki punsigi permanent oina laiba yaroi Nongma natraga nongmadi mahak maramdam Manipur da hangani amasung hallaba matungda Manipur miyamgi dama kari tawba yagadagi haiba wakhal amaga loina khi haire aduga lainga ki thabaksu hekta phangbada araiba oidabana masagi hingnabagi pambai thibaga loinana miyam dasu kana hangadaba kari thabak tawsigi haiduna khalakpagi matunginna Bangalore da leiringai da mafam aduda pangthokpa chaksa haijanabagi thauram sing chatpada disposable oiba amasung eco friendly su oiba polam kaya uba phangkhe Hairiba polam sing adumak Manipur da su saduna puthoklaga miyamna sizinaba yai khanba horakhe South India gi miyamga Manipur miyamga gi marakta saksa yuthakta manaba kaya su thengnakhe makhoi su lining laisol gi thabak amasung chak ising chabada Manipur na la sizinabagum una wana sizinai Manipur gi thabak thauram kaya da sizinariba polam sing ase akoibagi phibam su sokhandanaba disposable item sing oina saragi haibagi wakhal poglakpadage Haukiba kumja 2019 ki December 13 ta ihan hanna chegi plate saba hauki haire
ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯃꯁꯥꯒꯤ ꯂꯩꯖꯕ ꯁꯦꯟꯐꯝꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ 10 ꯄꯤꯕ ꯃꯦꯆꯤꯟ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯦꯆꯤꯟ ꯑꯁꯤ ꯂꯩꯔꯨꯕꯗꯒꯤ ꯃꯍꯥꯛꯅ MGR ꯐꯧꯒꯣꯏꯕꯤ ꯐꯨꯗ ꯀꯟꯇꯦꯅꯔ ꯃꯦꯀꯤꯡ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯆꯦꯒꯤ ꯄ꯭ꯂꯦꯠ ꯃꯆꯥ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯏꯟꯆꯤ 3, 9, 10 ꯑꯃꯗꯤ ꯏꯟꯆꯤ 10 ꯄꯥꯛꯄ ꯑꯆꯧꯕ ꯄ꯭ꯂꯦꯠ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯁꯥꯕ ꯉꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯆꯥꯅꯆꯤꯡꯕ ꯃꯍꯤꯁꯤꯡ ꯊꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯆꯦꯒꯤ ꯀꯞꯁꯤꯡ ꯁꯥꯈꯤ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯛꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ 2020ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤꯗꯤ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯅꯥꯗꯒꯤ ꯁ꯭ꯄꯨꯟ ꯑꯃꯗꯤ ꯄ꯭ꯂꯦꯠꯅꯆꯤꯡꯕ ꯁꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕ ꯄꯨꯊꯣꯔꯛꯄꯗ ꯀꯅꯥꯝꯇꯅ ꯈꯪꯕꯤꯈꯤꯗꯦ꯫ ꯁ꯭ꯄꯨꯟ ꯑꯃꯁꯨꯡ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯎꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯈꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯁꯛ ꯈꯪꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯍꯦꯟꯒꯠꯅꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕꯗ ꯑꯊꯤꯡꯕ ꯈꯔ ꯊꯝꯅꯈꯤꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯗꯤꯃꯥꯟ ꯌꯥꯝꯅ ꯂꯩꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯅꯥꯗꯒꯤ ꯁꯥꯔꯤꯕ ꯁ꯭ꯄꯨꯟ ꯃꯈꯜ ꯑꯁꯤ ꯑꯄꯤꯛꯄ ꯑꯃꯒ ꯈꯔ ꯆꯥꯎꯕ ꯑꯃꯒꯅꯤ꯫ ꯏꯟꯆꯤ 5ꯗꯒꯤꯅ ꯏꯟꯆꯤ 5.5 ꯐꯥꯎꯕ ꯁꯥꯡꯉꯤ꯫ ꯁ꯭ꯄꯨꯟꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯇꯦꯡꯀꯣꯠ, ꯄ꯭ꯂꯦꯠ ꯐꯥꯎꯕ ꯁꯥꯔꯦ꯫ ꯂꯣꯏꯅꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯁꯤꯕꯨ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯦꯆꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯩꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯥꯞꯆꯤꯜꯂꯛꯄꯅ ꯄꯨꯟꯅ ꯃꯦꯆꯤꯟ 9 ꯁꯨꯔꯦ꯫ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯂꯨꯄꯥ ꯂꯥꯈ 2.5ꯗꯒꯤꯅ ꯂꯥꯈ 10 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯄꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯆꯤꯟ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯕ ꯍꯩꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯄꯣꯠꯂꯝꯁꯤꯡ ꯁꯥꯒꯗꯧꯔꯤꯕ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯅꯥꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯧꯕꯅꯤ꯫ ꯊꯕꯛ ꯑꯁꯤꯃꯛ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯒꯦ ꯍꯥꯏꯕ ꯈꯛ ꯈꯜꯂꯨꯕꯒꯤ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯁꯨ ꯁꯣꯛꯍꯟꯗꯕ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯀꯦ ꯈꯟꯕꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠꯀꯤ ꯑꯀꯟꯕ ꯃꯇꯝꯗ ꯆꯍꯤ 2ꯔꯣꯝ ꯗꯤꯃꯥꯟ ꯌꯥꯝꯅ ꯂꯩꯔꯒꯁꯨ ꯄꯣꯠ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯂꯥꯡꯖꯤꯡ ꯑꯆꯧꯕꯗ ꯂꯩꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯗꯦꯕꯤꯀꯥꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯔꯒ ꯄꯨꯟꯅ ꯃꯤꯑꯣꯏ 18ꯔꯣꯝꯅ ꯊꯕꯛ ꯁꯨꯔꯤ꯫ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ 50-60ꯔꯣꯝꯒꯤ ꯁꯦꯟꯗꯣꯡ ꯐꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯃꯩ ꯌꯥꯝꯅ ꯆꯪꯕꯗꯒꯤ ꯁꯦꯜ ꯆꯠꯂꯦ꯫ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯁ꯭ꯇꯥꯔꯠꯑꯞ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯅꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯒꯥꯃꯄꯥꯜ ꯁꯤꯡꯖꯨꯕꯨꯡ ꯂꯩꯔꯛꯇꯒꯤ ꯃꯅꯣꯍꯔ ꯃꯌꯨꯝ ꯒꯧꯔꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯅꯣꯍꯔ ꯃꯌꯨꯝ ꯑꯣꯡꯕꯤ ꯔꯥꯖꯁ꯭ꯔꯤ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇ ꯑꯣꯏꯈꯤꯕ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯍꯜꯁꯨ ꯑꯣꯏꯔꯤꯕ ꯄꯤꯇꯔ ꯃꯦꯛꯁ ꯀ꯭ꯂꯥꯁ 1ꯗꯒꯤ 10 ꯐꯥꯎꯕ ꯗꯣꯟ ꯕꯣꯁꯀꯣ ꯂꯥꯡꯖꯤꯡꯗ ꯇꯝꯂꯛꯈꯤ꯫ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12ꯅ HRD ꯒꯔꯤꯗ ꯇꯝꯂꯛꯂꯒ ꯀꯔꯅꯥꯇꯀꯥꯗ B.Tech ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯇꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯁꯤꯟꯅꯕ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯌꯣꯜꯂꯝꯕ HP ꯁꯤꯡꯍ ꯁ꯭ꯇꯣꯀꯤꯠꯁꯀꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯈ꯭ꯔꯦ꯫ ꯁꯥꯁꯤꯟꯅꯕ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯄ꯭ꯂꯥꯟ ꯄ꯭ꯔꯗꯛꯁꯟ ꯀꯦꯃꯤꯀꯦꯜꯁꯤꯡ, ꯑꯦꯒ꯭ꯔꯤ ꯏꯝꯄ꯭ꯂꯤꯃꯦꯟ, ꯍꯣꯔꯇꯤꯀꯜꯆꯔ ꯇꯨꯜ ꯑꯃꯗꯤ ꯁꯤꯠꯁꯤꯡ ꯌꯣꯟꯕ HP ꯁꯤꯡ ꯁ꯭ꯇꯣꯀꯤꯠꯁꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔꯒꯤ ꯃꯊꯛꯇ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯅꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯐ꯭ꯔꯥꯛꯐꯝ ꯔꯟꯖꯤꯠ ꯀꯧꯕ ꯂꯧꯃꯤ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯀꯟꯖꯨꯃꯔ ꯗꯤꯄꯨꯇꯦꯁꯟ ꯔꯤꯍꯔꯁꯦꯜ ꯀꯃꯤꯁꯟ ꯁꯉꯥꯏꯄ꯭ꯔꯧꯗ ꯋꯥꯀꯠꯂꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯤꯁꯟꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯁꯤꯟꯐꯝꯅ ꯂꯧꯃꯤ ꯑꯣꯏꯕ ꯂꯩꯐ꯭ꯔꯥꯛꯐꯝ ꯔꯟꯖꯤꯠ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯀꯣꯛꯐꯥꯏ ꯁꯨꯖꯥ ꯀꯥꯗꯨꯅ ꯃꯥꯡ ꯇꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯆꯩꯆꯠ 8ꯇ ꯑꯣꯄꯣꯖꯤꯠ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ HP ꯁꯤꯡꯍ ꯁ꯭ꯇꯣꯀꯤꯠꯁꯇꯒꯤ ꯕꯥꯜ ꯄ꯭ꯔꯦꯃꯤꯌꯝ ꯀꯧꯕ ꯄꯦꯁꯇꯤꯁꯥꯏꯠ ꯑꯃ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯁꯇꯤꯁꯥꯏꯠ ꯑꯁꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯠꯇ ꯉꯥꯛꯇꯅ ꯕꯥꯜ ꯑꯦꯛꯁꯇ꯭ꯔꯥꯒꯤ ꯁꯥꯁꯤꯟꯅꯕ ꯍꯤꯗꯥꯛꯅꯤ꯫ ꯕꯥꯜ ꯄ꯭ꯔꯦꯃꯤꯌꯝꯒꯤ ꯇꯣꯛꯁꯤꯁꯤꯇꯤ ꯂꯦꯚꯦꯜꯒꯤ ꯃꯆꯨ ꯑꯁꯤꯁꯨ ꯕ꯭ꯂꯦꯀꯤꯁ ꯑꯣꯏ꯫ ꯃꯁꯤ ꯂꯩꯉꯥꯛꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯗꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡꯂꯦꯟ LDꯅ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗꯤ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯀꯃꯤꯁꯟꯅ ꯍꯤꯌꯔꯤꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯀꯟꯖꯨꯃꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 2019ꯒꯤ ꯁꯦꯛꯁꯟ 35ꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯁꯤ ꯑꯦꯖꯨꯗꯤꯀꯦꯁꯟꯒꯤꯗꯃꯛ ꯑꯦꯗꯃꯤꯠ ꯇꯧꯕꯗ ꯃꯔꯝ ꯆꯥꯏ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯀꯟꯖꯨꯃꯔ ꯀꯝꯄ꯭ꯂꯦꯟ ꯀꯦꯁ ꯅꯝꯕꯔ 31/2022 ꯑꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯂꯣꯏꯅꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯆꯩꯆꯠ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯅꯕ ꯅꯣꯇꯤꯁ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯔꯗꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯁꯤꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯒꯤ ꯃꯊꯛꯇ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯊꯥꯔꯒ ꯅꯨꯃꯤꯠ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯦꯖꯤꯁꯇꯔ ꯁ꯭ꯄꯤꯗ ꯄꯣꯁꯠ ꯇꯧꯗꯨꯅ ꯁꯥꯔꯚꯤꯁ ꯑꯣꯐ ꯅꯣꯇꯤꯁꯀꯤꯗꯃꯛ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫